Hi, ngasidi isay saksaगे ado handak aigi subscriber sidi tasingna yamde adu burgasu subscribe to biriba subscriber mayam sibudi aina yamna haraujai yam nungaijai yam thagachai aidi sai sum pamjabagi sum tek sum tawjabani yam haijadana tawbanatte ado aina thagachariba sakchariba mayamsi yamna haidana sakpa natte adubu mayamna subscribe to biriba si aigidi yam nungaijai adu mayamna makha tana henna nungshibiyu support to view like share subscribe to biba kaubigunu yamna nungshibiduna adu ngasidi sai saksage sai ma oza dinesh na sakpiram besaini sakpihiba ai sakpa soikibi yargasu mayamna ngapigani kauge khalluraga henna ningshinglaki inaktagi ashum laphokhraga thamoidadi henna nungshilaki Karamna kaorasige aina mabu kauge khalluraga henna ningshinglaki kauge khalluraga henna ningshinglaki inaktagi ashum laphokhraga thamoidadi henna nungshilaki Karamna kaorasige aina mabu naknaringai matamda hainakhiba wahaising tattana tari ngasisu wakhalda naknaringai matamda hainakhiba wahaising tattana tari ngasisu wakhalda aina mangonda haikhiba kayasu aina mangonda haikhiba kayasu taridaramasu aigumna wakhalda karamna kaorasige aina mabu naknaringai matamda ukhiba saktamdo tattana uri ngasisu wakhalda naknaringai matamda ukhiba saktamdo tattana uri ngasisu wakhalda aigi saktamshu tattana mahakna aigi saktamshu tattana mahakna uridara ngasisu aigumna wakhalda karamna kaorasige aina mabu kauge khalluraga henna ningshinglaki kauge khalluraga henna ningshinglaki inaktagi ashum laphokhraga thamoidadi henna nungshilaki
karamna kaorasige aina mabu. Thank you.